Leibaklei Ahumsuba Saruk Ningthoujam ina khunbada yenglaktuna Somgi selsi puna kayano haibiro ina khunba Ningthoujamda tingak yengi aduga tolenda amuk Leibakleida amuk miyam tiliba aduda amuk yengladuna Ningthoujamda hairi yamna lingna ngangkreda hey nang swaidagi mandene haiduna Ningthoujamgi koktagi ton phauba munna yengduna ngaihak lei aduga amuk hairi nangbu karaidagino Imphal macha sumali nangi selakliba dressiga hairuradi ina kaira khunbagi machabu maline ado khangde mingondagi wairaga selak praso aduga yam swaishida sel paibaga sadana gabka dawrisibu nangi sibu leisabi ama leibasigi mangda dawribraba aina sum yengbada chahi kunmathoi kunithoi mukti shuramda ngairamgani khali aduga nangi kari leidana asuk yamkhraba senphamse singba ngamdawriba haina ina khunba Ningthoujamda mi usittana nokrem narami ngasai makai kari sumong hadana tumin leptuna leiramba Ningthoujamdo haujikte tumin leiduna taba ngamlaktraba mali makok ado khara thekalaktuna hoi chummi iyamba haigadra aina su iyamba bu kananu karino khangdabagum iyamba nasu aibu khanglamoi chummi ai imphal dagini adubu mafam sigi mi singa aiga sa khangnabasu leite adubu thoibadi aiga aada thabuk mafam pulli aduna thoibana mafam sida jatha usi haiduna mafam sida changakpani adubu laibak thibadi iyambagi wangang sangang tuna maramoiraga kariba aigi wangang sangang sina kaidoraba aina ngangning bangangbada kanamtana thingba ngamoi aduga ngang petawanangna mathung maram khangdana aingonda pawtak piba yabro iyambana lana khanbiri aigi sa pawtak pijabana chadi sel toli lairari madu soli haiduna mi bodu hanthana nganglibo ngangado khare henmale haijabani karigi henbano masi bukta watlibani nati nangni yamna ahayaba sadar nganglisibu nangsibu imungsiga kari mari thoknage mari thoknaba thoknadaba madu iyambana ubam thoktabra khanjai phari wasi ayona khidori anyway songi senphamse punna haibiro yam paibaga saini se phari nangna yamna khangning na hanglabani na ai hairage aduga senphamdo taraga khanglaga chenkibadi yaroi ko haibiro ai kaisu seloi makoina aigi sendoiga selepka punna paraga singaktoise lupa lakh tarani kaidore nang baisa masing sitabada khangprek khangbra shenpham adu khakton bagibu mi bodu khanthana khanba yam takhalini maside ai hojingmak songi selse singjage ado matungda mafam sida songi sakphamse amuk hana utpiragano pharene aigi sel singduba singlabadi aidi kaidobagi apatpa manjunaraba kokphai kaba yum sida lakjadoiba phari ai sel singdo hojingmak pirage ado matung manaudi sel kharagi damak nasagi leijaba pangal phodoktuna singli nauri tatpa makai ngangbado matungdari dobigano yengmani angang mana ingonda kayada usidrino Ningthoujam thoibada yengduna sign tawi aduga thoiba gari manakta thintaba tawdana changki aduga gari manungdagi Ningthoujamgi suitcase adu puraktuna Ningthoujamda pirami ina khunba amadi Leibaklei tolen suitcase adu ubada yamna ngakni yenglami Leibakleidi ikaiba pakhatpana suloirami aduga suitcase adu hangdoktuna hairi se somna haiba lupa lakh taradu mayamdo selda amuk Ningthoujamda amuk yengduna matin phawba yotuna yengnaba yawrami ina khunbadi sel singdu ubada mamit adu kuptaba makhai yengduna sel singdu lawshili aduga hairi aigi sel phangaga loi adudi sel su phangabani na mama ai amuk yawjarage hairaga ina khunba harau chatki ina khunbagi matawduda Ningthoujam nokphe tawduna hairi mi singse angak payamna leiba chani tolen Ningthoujamgi matik magol migi awaba ubiduna migi mateng pangganba matawaduna tolen machagumbaduna phajana michan ni yengba ngamda milupirang ihauraduna makholladu ningnik launa hairi ibungona mafam asida laklamdrabadi ipaichagi punchi ngasi kari oigani khangde mama adumna haibigano masidi matang gini
ꯑꯩꯗꯤ ꯃꯤꯅ ꯃꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯂꯥꯏꯔꯕ ꯃꯤꯁꯤꯡꯕꯨ ꯃꯤ ꯑꯣꯏꯅ ꯊꯥꯗꯕ ꯃꯤꯁꯤꯡꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗ ꯃꯥꯁꯤ ꯀꯔꯝꯕ ꯃꯤꯁꯛꯅꯣꯁꯦ ꯈꯪꯈ꯭ꯔꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯃꯥ ꯑꯩꯈꯣꯏ ꯕꯣꯁꯅꯤ ꯅꯤꯡꯊꯧꯕ ꯊꯣꯏꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯊꯣꯏꯕ ꯅꯤꯡꯊꯧꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯅꯠꯇꯦ ꯃꯥꯃꯥ ꯑꯩꯈꯣꯏ ꯏꯇꯥꯎ ꯅꯤꯡꯊꯧꯕꯁꯦ ꯃꯐꯝꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯂꯩꯒꯤ ꯆꯥ ꯕꯣꯔꯥꯒꯤ ꯃꯍꯥꯎꯁꯦ ꯈꯪꯍꯟꯒꯦꯅ ꯄꯨꯔꯛꯏꯅꯤ ꯑꯣ ꯑꯗꯨꯒꯤꯕꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥ ꯕꯣꯔꯥꯗ ꯅꯠꯇꯦ ꯍꯣꯇꯦꯜꯁꯤꯗ ꯌꯥꯎꯔꯤꯕ ꯄꯨꯝꯕ ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯆꯥꯎ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯅꯤꯡꯊꯧꯕꯗꯨ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯐꯝꯂꯝꯃꯤ ꯂꯩꯕꯥꯛꯂꯩꯗꯤ ꯏꯀꯥꯏꯕꯣꯏ ꯃꯄꯥꯜꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯂꯩꯕꯥꯛꯂꯩꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯇꯣꯂꯦꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯂꯩꯕꯥꯛꯂꯩ ꯅꯪꯗꯤ ꯃꯄꯥꯜꯗ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯗꯤ ꯀꯩꯗꯧꯔꯦ ꯅꯕꯨꯡ ꯍꯣꯏ ꯆꯥ ꯕꯣꯔꯥ ꯆꯥꯒꯦ ꯍꯥꯏꯁꯦ ꯅꯪꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯂꯩꯕꯥꯛꯂꯩ ꯃꯥꯒꯤ ꯃꯥꯃꯅ ꯀꯧꯔꯛꯄꯗꯨꯗ ꯂꯩꯕꯥꯛꯂꯩ ꯃꯈꯣꯟꯗꯨ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯛꯏ ꯍꯣꯏ ꯃꯥꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯕꯨꯡ ꯍꯣꯏꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯃꯈꯩ ꯄꯦꯟꯅ ꯄꯤꯖꯒꯗꯕꯅꯤ ꯊꯣꯏꯕ ꯂꯩꯕꯥꯛꯂꯩꯅ ꯅꯤꯡꯊꯧꯕꯗ ꯏꯀꯤ ꯀꯤꯅ ꯃꯃꯥꯏꯗꯨ ꯐꯖꯅ ꯅꯣꯟꯈꯠꯄ ꯉꯝꯗꯅ ꯆꯪꯂꯛꯄꯗꯨꯗ ꯊꯣꯏꯕꯅ ꯅꯤꯡꯊꯧꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯅꯤꯡꯊꯧꯕꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯔꯥꯡ ꯑꯉꯥꯡꯁꯤꯗ ꯉꯥꯡꯕꯤꯔꯨꯕꯗꯒꯤ ꯑꯉꯥꯡꯁꯦ ꯃꯃꯥꯏ ꯐꯥꯎꯕ ꯍꯥꯏꯒꯠꯄ ꯉꯝꯗꯅ ꯏꯀꯥꯏꯗꯅ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯖꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯤꯡꯊꯧꯕꯁꯨ ꯂꯩꯕꯥꯛꯂꯩꯒꯤ ꯃꯑꯣꯡꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯊꯣꯏꯕꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯩꯕꯥꯛꯂꯩ ꯄ꯭ꯂꯦꯠ ꯑꯃꯗ ꯕꯣꯔꯥ ꯈꯔ ꯄ꯭ꯂꯦꯠ ꯑꯃꯗ ꯀꯦꯂꯤꯆꯅꯥ ꯈꯔꯒ ꯑꯂꯨ ꯁꯣꯛ ꯈꯔꯒ ꯍꯥꯞꯄꯒ ꯇꯦꯕꯜꯗ ꯊꯝꯃꯤ ꯅꯤꯡꯊꯧꯕꯗꯤ ꯂꯩꯕꯥꯛꯂꯩꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯝꯃꯤ ꯂꯩꯕꯥꯛꯂꯩꯗꯤ ꯅꯤꯡꯊꯧꯕꯗ ꯌꯦꯡꯈꯠꯄ ꯉꯝꯖꯔꯝꯗꯦ ꯊꯣꯏꯕꯁꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯅꯣꯛꯂꯝꯃꯤ ꯇꯣꯂꯦꯅ ꯆꯥ ꯑꯅꯤ ꯁꯦꯝꯗꯨꯅ ꯑꯃꯨꯛ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯇꯣꯂꯦꯅ ꯑꯃꯨꯛ ꯂꯩꯕꯥꯛꯂꯩꯗ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛꯂꯩ ꯄꯀꯧꯔꯥꯗꯣ ꯄ꯭ꯂꯦꯠ ꯑꯃꯇꯒ ꯁꯦꯝꯃꯛꯎ ꯂꯩꯕꯥꯛꯂꯩꯁꯨ ꯏꯇꯞ ꯇꯞꯅ ꯍꯣꯏ ꯃꯥꯃꯥ ꯑꯩꯁꯨ ꯍꯣꯔꯦꯟꯒꯤ ꯁꯤꯡ ꯑꯈꯥꯏꯕꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩ ꯑꯃꯨꯛꯇ ꯈꯥꯏꯔꯨꯈꯤꯒꯦ ꯏꯕꯨꯡꯉꯣ ꯅꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯅꯆꯜ ꯅꯨꯄꯤꯗ ꯍꯥꯏꯌꯨꯀꯣ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ ꯌꯥꯅꯤ ꯃꯥꯃꯥ ꯍꯥꯏꯔꯒ ꯇꯣꯂꯦꯟ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯕꯥꯛꯂꯩ ꯄ꯭ꯂꯦꯠꯇꯨꯗ ꯄꯀꯧꯔꯥ ꯍꯥꯞꯇꯨꯅ ꯄꯀꯧꯔꯥ ꯃꯊꯛꯇ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯅꯕ ꯃꯔꯣꯏ ꯃꯄꯥꯡ ꯈꯔꯁꯨ ꯁꯣꯏꯖꯤꯜꯂꯤ ꯑꯗꯨꯒ ꯄ꯭ꯂꯦꯠ ꯑꯗꯨ ꯇꯞꯅ パꯏꯗꯨꯅ ꯅꯤꯡꯊꯧꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯉꯔꯥꯡ ꯅꯤꯡꯊꯧꯕꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ ꯊꯣꯏꯕꯅ ꯂꯩꯕꯥꯛꯂꯩꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛꯂꯩ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯅꯤꯡꯊꯧꯕꯁꯨ ꯂꯩꯕꯥꯛꯂꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯃꯥꯁꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯂꯩꯕꯥꯛꯂꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯃꯤꯅꯣꯛ ꯑꯗꯨ ꯃꯤꯅ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯁꯛꯐꯝ ꯑꯗꯨ ꯑꯃꯨꯛ ꯂꯣꯠꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯊꯣꯏꯕꯅꯗꯤ ꯈꯪꯍꯧꯔꯤ ꯎꯍꯧꯔꯤ ꯃꯤꯅꯣꯛ ꯑꯗꯨ ꯑꯗꯨꯒ ꯅꯤꯡꯊꯧꯕꯗ ꯅꯣꯛꯁꯤꯜꯂꯛꯏ ꯂꯩꯕꯥꯛꯂꯩꯁꯨ ꯇꯞꯅ ꯄ꯭ꯂꯦꯠ ꯑꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛꯂꯩ ꯑꯩꯈꯣꯏ ꯅꯤꯡꯊꯧꯕꯅ ꯍꯥꯏꯕ ꯅꯣꯏꯒꯤ ꯍꯣꯇꯦꯜꯒꯤ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯎꯋꯦ ꯍꯥꯏꯔꯤꯕ ꯃꯥꯅ ꯆꯪꯁꯥꯏꯃꯟꯕꯗꯒꯤ ꯑꯩꯁꯨ ꯆꯪꯂꯛꯏꯅꯤ ꯑꯗꯨꯒ ꯆꯪꯂꯛꯂꯀꯥꯟꯗꯗꯤ ꯋꯥꯔ ꯃꯆꯥ ꯑꯃ ꯊꯣꯛꯂꯝꯃꯤ ꯅꯤꯡꯊꯧꯕꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯏꯜꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯕꯥꯛꯂꯩ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯕꯣꯔꯥ ꯍꯧꯕꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯧꯋꯤ ꯇꯥꯟꯖꯥꯗꯨꯗ ꯂꯥꯛꯄ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯂꯥꯛꯄꯅ ꯂꯥꯛꯄꯗ ꯅꯤꯡꯊꯧꯕꯒ ꯊꯣꯏꯕꯒ ꯂꯩꯔꯝꯕꯗꯨꯗ ꯂꯥꯛꯄ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯗꯨꯅ ꯑꯃꯨꯛ ꯂꯩꯕꯥꯛꯂꯩꯗ ꯑꯃꯨꯛ ꯌꯦꯡꯂꯛꯇꯨꯅ ꯀꯔꯤꯅꯣ ꯃꯐꯝꯁꯤꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠꯀꯨꯝꯕ ꯃꯈꯟꯅ ꯁꯤꯜꯂꯛꯏꯗ ꯂꯥꯛꯄꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯂꯥꯛꯄ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯀꯩꯅꯣ ꯇꯊꯣꯏꯕ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯉꯔꯥꯡ ꯑꯩꯈꯣꯏ ꯂꯩꯕꯥꯛꯂꯩꯗ ꯉꯥꯡꯈꯤꯕ ꯈꯣꯟꯗꯥꯗꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯅꯥꯀꯣꯡꯁꯤꯗ ꯁꯤꯡꯖꯥ ꯌꯩꯕꯒꯨꯝꯅ ꯇꯥꯔꯤ ꯏꯝꯐꯥꯜ ꯃꯆꯥꯅꯦ ꯍꯥꯏꯗꯨꯅ ꯃꯤ ꯎꯁꯤꯠꯇꯕꯗꯤ ꯂꯥꯛꯄ ꯑꯩꯅ ꯂꯩꯔꯤꯉꯩ ꯌꯥꯔꯣꯏ ꯂꯥꯛꯄ ꯑꯩꯒꯤ ꯏꯇꯥꯎꯁꯤ ꯌꯥꯝꯅ ꯐꯕꯅꯤ ꯃꯥꯅ ꯉꯔꯥꯡ ꯂꯩꯕꯥꯛꯂꯩꯗ ꯉꯥꯡꯈꯤꯕꯗꯨꯗꯤ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯄꯪꯍꯥꯏ ꯍꯥꯏꯈꯤꯕꯅꯤ ꯃꯥꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯏꯀꯥꯏꯕ ꯋꯥ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯇꯊꯣꯏꯕ ꯑꯩꯗꯤ ꯈꯪꯗꯦ ꯃꯤꯅ ꯎꯁꯤꯠꯇꯕꯁꯦ ꯑꯩꯗꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ ꯑꯇꯩ ꯂꯥꯏꯔꯤ ꯂꯩꯕꯥꯛꯂꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯣꯏꯒꯤ ꯍꯣꯇꯦꯜꯗ ꯇꯥ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯛꯂꯒ ꯏꯔꯥꯡ ꯊꯣꯛꯂꯝꯃꯦ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯩꯕꯥꯛꯂꯩꯁꯨ ꯃꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯅ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯏꯅꯦ ꯊꯔꯣꯅ ꯍꯥꯏꯕ ꯄꯩꯁꯥ ꯄꯥꯏꯗꯤ ꯄꯥꯏꯗꯅ ꯄꯥꯏꯕ ꯁꯥꯕ ꯍꯨꯔꯥꯜꯂꯒꯅꯤ ꯈꯪꯗ ꯄꯨꯔꯛꯄ ꯁꯦꯜꯁꯤꯡꯅ ꯅꯣꯏꯒꯤ ꯁꯦꯜ ꯄꯨꯝꯕ ꯁꯤꯡꯈꯤ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯩꯕꯥꯛꯂꯩ ꯍꯟꯗꯛꯇꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ
Ningthoujam lakpagi mi usittaba wangangduda masu sauninglammi. Adubu ngasidi magi asawadu phathajai. Aduga thoibana amuk hairei. Lakpa, nangda pamisi kaino. Mafamsida noi khara laise. Wajoi ngangba lairaba. Yurem khara thakchilaga. Hera ta thoiba. Aikhoi bodumnadi ubinuda. Aduga lakpa Leibaklei nokphetawna yengduna amuk hairei. Mi aikhoina mafamsida lakjabadi mi aigi property sangba lakjabani. Magi waduda ingtapna monghadana tumina bora hauduna leiramba Leibaklei yamna kanthi thokna saure haibagi matagum lakpada yenglai. Adubu wadi ngangdi. Leibaklei gi asawbagi maithongdu Ningthoujam uhawi. Ningthoujam moiga manaraga lemde haiduna tabatamak tarami. Tanjaduda tolenchu sing khaiba loiduna sing akhaibadu pusilaktuna changlai. Aduga adu thamduna hairei. Lakpa, kaidaunare. Adu kana ngangnaridubo. Mama, Imphal machasingse mi yamna usite. Kariginone? Ma mohoigi ta ina khunbada tonba senpham khudingmak. Masigi Imphaldagi nupasina sendoidagi seleptagi loina singe haise chumbra. Chummi. Ibungo sina laklamdrabadi ipa icha ngasi yumase thadoktuna mafam karaidano ma chatlamgadabani. Ibungo se pukjel chu saukhre. Tolengi waduda lakpadi khoidau thitpa haibadu oikhre. Aduga lakpa sauningboy ikaiboy amuk hairei. Phari mama, ai horen amuk lake. Aikhoi asoi phau thokige. Hoi hoi. Hairaga lakpa Ningthoujamda mamit adu khana yenglamlaga chatki. Ningthoujamsu chabadu loiraduna magi pocketagi purse adu lawthoraktuna lising ani chapi khara puthorei. Sel singdu ubada Tolenga Leibaklaiga ngakchanana yengnei. Aduga Tolena hairei. Ibungo, karigi selno? Ngasi ibungo na tobiribasibu kaino. Aikhoibu mangla taibangla. Ngasi ipa ichagi punchibusu ibungo na kanbire. Pabong, nachabula na kangano. Miyoiba ikhoigi punchida sel haibase changdraba yadraba posakni. Sel sibu mibu miyoina uraktaba amadi mi amagi punchibu lekha tahanba manghanba amasung mibu kanbiba jingkhatbiba mai pakhanbiba pumnamak selgi mathawni. Chummi ibungo na hairibadu. Aduna aina hainingbadi ma mohoigi hotel sam topiro. Ningthoujamgi wahaiduda Tolen Leibaklei ngakna yengnei. Aduga Tolena amuk hairei. Ibungo, kaino hairisibo? Aikhoi ipa ichadi hotel singna hingnabagi lambi oiribani. Matau karamna? Pabong, yumsida Pabongga Leibaklei khaksu lei haibaduda aina nungaitaduna wafamse haudokpani. Hotel sida nupa ahan naha khaidana changamgani. Aduda sunatana Leibaklei di leisabini. Leisabi leibamda nupa nahana changningba lakningba haibasidi mahausani. Pabongsu nongma natraga nongmadi soidana solakani. Lamhenba nupa singi mityengda Leibaklei nupini haina usitaba miye miyamgi minok maisa soidana nangani. Adu sarupudi hotel asigi mahutta phama ma uraga ngagi chathok hena ba hotnaraga ingna chingna leibaduna phattabrane Pabong. Ningthoujamgi wahai adu tabada Tolen khanghaude mitlu pirang shintha mabuk ningadu nungshina. Ibungo, ngasidi ipami kapthokle. Ichadi taibang minate isorni. Isorna aikhoigidamakta thabirakpa isorni. Pabong, adumna haibigano. Ngasigidi selse yamdre. Ado ai lakpa pharak tarasu thoibada dum pirake. Ngasigidi lising tarase si oina piramake. Hayeng amuk thoibada senphom khara pirake. Ngasigidi selse laushinbiro. Hairaga Tolengi makhutapi Leibaklei di ikaibana makoktu nontaduna leirami. Adudi Pabong, ai ngasigidi thengi. Hoi hoi bungo. Adudi thoiba thosi. Hoi thosi. Pabong, adudi khoi muk thokige. Hoi hoi ibungo. Nang tattana ipagi yumsida la uko. Hoi Pabong lake. Hairaga Ningthoujam nokphet tawna ngasaidagi maru lukthana karisu haidana tumina leiriba Leibakleida amuktang yenglami. Aduga karisu haidana adumak thoki. Leibakleisu Ningthoujam hek thokibaga Ningthoujamna chatkiba maikai adu yengduna lehawi. Thoiba Ningthoujamsu thenge haina hannaba tawrami. Aduga thoibana hairei. Ado horen sel singdu Pabongna hanglakladi gai khumne. Adugida ithokpa khumge. Adu natrasu asengba chumba haibada aikhoi Pabongna saugadaba leite. Adugidi thoina matha sarunuda. Ado phare ai horen phone tawrke. Aduga muk paw phonarase.
ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯐꯖꯅ ꯆꯠꯂꯣꯀꯣ ꯑꯩꯁꯨ ꯆꯪꯍꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯆꯠꯅꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯂꯩꯁꯅ ꯁꯅꯥꯔꯩꯅ ꯄꯤꯔꯝꯕ ꯅꯤꯡꯊꯧꯕꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯧꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯆꯈꯤ ꯂꯩꯁꯅꯥꯁꯨ ꯅꯤꯡꯊꯧꯕꯒꯨꯝꯕꯅꯤ ꯃꯥꯁꯨ ꯃꯄꯥꯜꯗ ꯆꯥꯎꯔꯛꯄ ꯃꯆꯥꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯂꯝꯕꯤꯁꯤꯗ ꯃꯥꯁꯨ ꯏꯟꯇꯔꯦꯁꯇꯦꯗ ꯑꯣꯏꯕ ꯃꯤꯑꯣꯏꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯂꯩꯁꯅꯥꯅ ꯅꯤꯡꯊꯧꯕꯒꯤ ꯐꯣꯇꯣ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯄꯨꯝꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯤꯡꯁꯤꯟꯈꯤ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯃꯌꯥꯒꯤ ꯃꯌꯥ ꯍꯥꯏꯕꯗꯨꯔꯥ ꯁꯣꯝꯗ ꯁꯅꯥꯔꯩ ꯏꯕꯣꯍꯜꯁꯨ ꯍꯜꯂꯛꯂꯝꯃꯤ ꯉꯁꯤꯗꯤ ꯃꯈꯣꯏꯗꯒꯤ ꯅꯤꯡꯊꯧꯕꯅ ꯍꯥꯟꯅ ꯌꯨꯝꯗ ꯌꯧꯔꯝꯃꯤ ꯅꯤꯡꯊꯧꯕꯁꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯒꯦꯠ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯕ ꯀꯥꯎꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯐꯤꯔꯣꯜꯁꯤꯡꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗꯨ AC ꯊꯥꯗꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯅꯥꯀꯟꯒꯤ ꯁꯣꯐꯥꯗꯨꯗ ꯉꯥꯏꯍꯥꯛ ꯍꯤꯞꯇꯨꯅ ꯄꯣꯊꯥꯔꯝꯃꯤ ꯏꯕꯣꯍꯜ ꯁꯅꯥꯔꯩꯅ ꯍꯜꯂꯛꯄꯗ ꯒꯦꯠꯀ ꯍꯥꯡꯂꯝꯕꯗꯨꯗ ꯉꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯅꯤꯡꯊꯧꯕꯗꯨꯕꯨ ꯍꯜꯂꯛꯂꯕ ꯖꯥꯠꯂꯅꯦ ꯅꯍꯥꯟꯈꯩ ꯍꯜꯂꯛꯄ ꯃꯇꯝꯕꯨꯗꯤ ꯑꯣꯏꯔꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯑꯣꯏꯖꯥꯠꯂꯥ ꯏꯕꯣꯍꯜꯅ ꯈꯪꯅ ꯍꯥꯏꯔꯛꯏ ꯅꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯅꯤ ꯃꯥꯗꯤ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯄꯅꯤ ꯍꯦꯂꯦꯅꯥꯗꯤ ꯀꯣꯆꯤꯡꯁꯨ ꯌꯥꯎꯔꯛꯑꯅꯤ ꯍꯥꯏꯔꯛꯄꯅꯤ ꯑꯣ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯒ ꯁꯅꯥꯔꯩ ꯅꯪꯍꯧꯔꯩ ꯃꯇꯥꯒꯨꯝ ꯒꯥꯔꯤꯗꯒꯤ ꯍꯦꯛ ꯀꯨꯝꯊꯕꯒ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯅꯆꯥꯅꯨꯄꯥꯗ ꯏꯃꯧ ꯂꯩꯁꯅꯥꯒꯤ ꯐꯣꯇꯣꯁꯤ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨꯈꯤꯒꯦ ꯃꯃꯥ ꯅꯪꯕꯨ ꯉꯥꯏꯈꯣꯅꯦ ꯅꯆꯥꯅꯨꯄꯥꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯈꯤꯁꯅꯨꯅꯦ ꯅꯨꯡꯁꯥꯅꯒ ꯁꯥꯕꯁꯤꯗ ꯃꯁꯥꯗꯨ ꯆꯣꯛꯊꯕꯅ ꯂꯣꯏꯔꯝꯃꯅꯤ ꯉꯁꯥꯏꯁꯨ ꯆꯥꯛꯀ ꯆꯥꯈꯤꯗꯦ ꯍꯥꯏꯗꯥꯏ ꯍꯣꯏ ꯑꯗꯨꯗꯤ ꯃꯥꯒꯤ ꯆꯥꯅꯕ ꯀꯩꯀꯩꯅꯣ ꯈꯔ ꯁꯦꯝꯕꯤꯔꯁꯨ ꯑꯗꯨꯒ ꯋꯥꯗꯣ ꯐꯖꯅ ꯍꯧꯗꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯏꯃꯨꯡꯗ ꯀꯩꯀꯩꯅꯣ ꯈꯔ ꯁꯦꯝꯕꯤꯔꯨꯈꯤꯒꯦ ꯆꯪꯉꯣ ꯍꯥꯏꯔꯒ ꯁꯅꯥꯔꯩ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯩꯕꯥꯛꯂꯩ ꯅꯤꯡꯊꯧꯕꯒꯤ ꯌꯨꯝꯗꯨ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯔꯩꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯪꯂꯛꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥ ꯍꯪꯕꯅꯣ ꯂꯩꯕꯥꯛꯂꯩꯁꯨ ꯌꯨꯝꯗꯨ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯁꯅꯥꯔꯩꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯌꯨꯝꯁꯤꯕꯨ ꯗꯥ ꯅꯤꯡꯊꯧꯕꯒꯤ ꯌꯨꯝꯂꯣ ꯃꯥꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯑꯗꯣ ꯏꯕꯦꯝꯃꯅ ꯏꯆꯥꯕꯨ ꯍꯪꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯧꯕꯅꯕꯣ ꯍꯣꯏ ꯑꯗꯨꯗꯤ ꯏꯃꯥ ꯀꯧꯊꯣꯔꯛꯀꯦ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯕꯥꯎ ꯅꯤꯡꯊꯧꯕ ꯏꯈꯪ ꯈꯪꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯈꯠꯂꯛꯏ ꯅꯤꯡꯊꯧꯕꯒꯤ ꯃꯑꯣꯡꯗꯨꯗ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯃꯪꯒ ꯃꯪꯂꯨꯔꯕ꯭ꯔꯕ ꯅꯤꯡꯊꯧꯕ ꯃꯃꯤꯠꯇꯨ ꯄꯥꯡꯅꯤꯡꯗ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯗ꯭ꯔꯤꯌꯦ ꯉꯥꯏꯍꯥꯛꯄꯨꯗꯤ ꯑꯣꯏꯔꯤ ꯅꯄꯥꯗꯤ ꯋꯥꯀꯤꯡ ꯊꯣꯛꯈ꯭ꯔꯕꯅꯤ ꯅꯪꯗꯤ ꯉꯁꯥꯏꯁꯨ ꯆꯥꯛ ꯆꯥꯗꯅ ꯆꯠꯈꯤꯕꯗꯨꯗ ꯅꯄꯥꯅ ꯋꯥꯔꯝꯃꯅꯤꯅ ꯍꯧꯗꯣꯛꯄꯤꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯏꯃꯥꯅ ꯅꯪꯒꯤꯅꯦ ꯍꯥꯏꯅ ꯆꯤꯀꯟ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯍꯧꯕꯤꯕꯅꯤ ꯏꯆꯥꯅ ꯄꯥꯝꯖꯕꯗꯣ ꯂꯥꯛꯑꯣ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣ ꯏꯃꯥ ꯑꯩ ꯀꯩꯝ ꯆꯥꯅꯤꯡꯗꯦ ꯀꯩꯅꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯔꯤꯃꯇ ꯆꯥꯗꯅ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯕꯣ ꯅꯪꯕꯨ ꯅꯁꯥꯗꯨꯕꯨ ꯀꯌꯥꯝ ꯉꯝꯗ꯭ꯔꯒꯦꯕ ꯏꯃꯥ ꯑꯩ ꯏꯁꯥ ꯀꯩꯁꯨ ꯇꯧꯗꯦꯃꯤ ꯑꯩꯁꯨ ꯉꯁꯥꯏ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯅ ꯂꯟꯁꯇ ꯀꯩꯅꯣ ꯈꯔ ꯆꯥꯁꯤꯜꯂꯨꯔꯦ ꯑꯗꯨꯒꯤꯅꯤ ꯑꯩ ꯍꯣꯔꯦꯟ ꯆꯥꯅꯤꯡꯉꯒ ꯆꯥꯔꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯍꯦꯂꯦꯅꯥ ꯂꯥꯛꯂꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯂꯦꯃꯟ ꯖꯨꯏꯁ ꯑꯝꯇ ꯁꯦꯝꯕꯤꯔꯛꯀꯦꯔꯥ ꯍꯣꯏ ꯏꯃꯥ ꯁꯦꯝꯕꯤꯔꯛꯑꯒꯦ ꯑꯗꯣ ꯅꯃꯥꯏ ꯅꯃꯤꯠꯀꯗꯨ ꯇꯥꯊꯣꯛꯎꯔꯣ ꯅꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯏꯃꯥ ꯀꯩꯅꯣꯝ ꯌꯦꯡꯍꯟꯗꯣꯏꯅꯤꯀꯣ ꯍꯥꯏꯔꯒ ꯁꯅꯥꯔꯩ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯒ ꯃꯆꯥꯗ ꯊꯣꯛꯈꯤꯔꯝꯃꯤ ꯅꯤꯡꯊꯧꯕ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯃꯨꯛ ꯃꯪꯉꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯀꯩꯅꯣꯝ ꯌꯦꯡꯍꯟꯗꯣꯏꯅꯤ ꯅꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯃꯥꯏ ꯃꯤꯠꯀ ꯇꯥꯊꯣꯛꯑꯣ ꯍꯥꯏꯁꯤꯕꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯁꯣꯝꯗꯅ ꯃꯔꯣꯜ ꯑꯃ ꯃꯪꯁꯤꯗ ꯃꯥꯅ ꯂꯥꯛꯂꯤꯁꯤꯅ ꯀꯩꯒꯤ ꯅꯣꯡꯃꯇꯕꯨ ꯑꯩꯒꯤ ꯃꯪꯁꯤꯗ ꯅꯨꯄꯤ ꯑꯝꯇ ꯎꯗ꯭ꯔꯤꯕꯅꯤ ꯃꯥꯗꯤ ꯂꯥꯏꯔꯗꯅ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯁꯤꯕꯨ ꯅꯣꯡꯃꯇ ꯎꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯕꯁꯤꯗ ꯃꯥ ꯎꯔꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯀꯣꯛꯀ ꯉꯥꯎꯏ ꯍꯥꯏꯔꯒ ꯅꯤꯡꯊꯧꯕ ꯕꯥꯠꯔꯨꯝꯗ ꯆꯪꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯝꯃꯤ ꯁꯅꯥꯔꯩꯁꯨ ꯃꯆꯥꯒꯤ ꯂꯦꯃꯟ ꯖꯨꯏꯁ ꯄꯨꯔꯛꯇꯨꯅ ꯇꯦꯕꯜꯗ ꯊꯝꯃꯤ ꯑꯗꯨꯒ ꯁꯅꯥꯔꯩ ꯁꯣꯐꯥꯗ ꯐꯝꯊꯗꯨꯅ ꯂꯩꯁꯅꯥꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯂꯤ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯕꯁꯨ ꯃꯃꯥꯏ ꯑꯗꯨ ꯇꯋꯦꯜꯅ ꯇꯩꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯃꯥꯅ ꯐꯣꯇꯣ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯤꯡꯊꯧꯕ ꯉꯛꯅ ꯌꯦꯡꯂꯗꯨꯅ ꯀꯅꯥꯒꯤ ꯐꯣꯇꯣꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯁꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯁꯤꯕꯣ
ꯍꯥꯏꯔꯒ ꯅꯤꯡꯊꯧꯕ ꯇꯦꯕꯜꯗꯒꯤ ꯖꯨꯏꯁ ꯑꯗꯨ ꯂꯧꯔꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯃꯥ ꯀꯅꯥꯒꯤ ꯐꯣꯇꯣꯅꯣ ꯏꯃꯥꯅ ꯗꯨꯛꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ ꯍꯥꯏꯔꯒ ꯅꯤꯡꯊꯧꯕ ꯖꯨꯏꯁꯇꯨ ꯊꯛꯏ ꯁꯅꯥꯔꯩꯅ ꯐꯣꯇꯣꯗꯨ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯨ ꯁꯅꯥꯔꯩꯒꯤ ꯋꯥꯍꯩꯗꯨꯗ ꯅꯤꯡꯊꯧꯕ ꯍꯥꯒꯠꯂꯗꯨꯅ ꯖꯨꯏꯁ ꯑꯗꯨ ꯊꯝꯗꯨꯅ ꯐꯣꯇꯣꯗꯨ ꯃꯃꯥꯗꯒꯤ ꯂꯧꯔꯒ ꯍꯥꯏꯔꯛꯏ ꯀꯔꯤꯕ ꯁꯤꯕꯣ ꯃꯁꯤꯅꯤ ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯃꯃꯥꯟꯅꯕ ꯋꯥꯡꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯃꯊꯟꯇ ꯌꯥꯎꯏ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅꯤ ꯃꯃꯤꯡꯅ ꯂꯩꯁꯅꯥ ꯑꯣ ꯅꯈꯣꯏ ꯑꯅꯤ ꯍꯌꯦꯡ ꯄꯨꯡ 12ꯗ ꯎꯅꯒꯗꯕꯅꯤ ꯅꯤꯡꯊꯧꯕ ꯐꯣꯇꯣ ꯌꯦꯡꯂꯝꯕꯗꯒꯤ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯨꯄꯤꯗꯨꯒ ꯑꯩꯒ ꯈꯪꯁꯨ ꯈꯪꯅꯗꯅ ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗꯅ ꯃꯁꯛꯇꯨꯗꯤ ꯐꯣꯇꯣꯗꯨꯗ ꯈꯪꯅꯔꯤꯗꯨꯗꯤ ꯑꯩ ꯇꯜꯂꯤꯃ ꯅꯨꯄꯤꯒ ꯎꯅꯕ ꯑꯩ ꯀꯌꯥ ꯍꯩꯅꯗꯣꯏ ꯃꯥꯟꯗꯦ ꯀꯔꯤꯅꯣꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯇꯜꯂꯦꯅꯕꯨ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯎꯅꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗꯁꯨ ꯍꯥꯏꯔꯝꯂꯕꯅꯤ ꯏꯃꯥꯅ ꯂꯣꯏꯅ ꯁꯤꯟꯕꯤꯕꯒꯤ ꯋꯥꯅꯤꯅꯦ ꯏꯆꯥꯁꯤꯡꯒꯤꯕꯨ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯁꯤꯟꯗꯅ ꯀꯅꯥꯅ ꯁꯤꯟꯗꯣꯏꯅꯣ ꯑꯗꯨꯗꯤ ꯏꯃꯥꯒ ꯎꯅꯕꯤꯔꯨꯔꯣ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯏꯆꯥꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯅꯤꯅꯦ ꯑꯩꯈꯣꯏꯅꯕꯨ ꯏꯆꯥꯁꯤꯡꯒꯤ ꯐꯠꯇꯅꯕ ꯁꯤꯟꯒꯗ꯭ꯔꯣ ꯍꯣꯏ ꯌꯥꯔꯦ ꯏꯃꯥ ꯑꯗꯣ ꯀꯔꯥꯏꯗ ꯎꯅꯗꯣꯏꯅꯣ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯉꯤꯅꯦꯁꯦ ꯅꯨꯄꯤꯗꯨꯒ ꯑꯩꯒ ꯄꯥꯎꯁꯨ ꯐꯥꯎꯅꯗꯅ ꯀꯃꯥꯏ ꯎꯅꯗꯣꯏꯅꯣꯕ ꯑꯩꯗꯤ ꯀꯥꯎꯏꯗꯅ ꯁꯦꯁꯦ ꯑꯩꯅ ꯃꯥꯒꯤ ꯅꯝꯕꯔ ꯂꯧꯔꯛꯄꯅꯤ ꯍꯥꯏꯔꯒ ꯅꯝꯕꯔ ꯄꯤꯔꯛꯄꯗꯨ ꯃꯆꯥꯅꯨꯄꯥꯗ ꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯃꯆꯥꯗꯣ ꯐꯖꯅ ꯍꯥꯏꯅꯧꯀꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤꯗ ꯍꯣꯏꯒ ꯑꯃꯨꯛ ꯇꯧꯔꯨꯅꯤꯀꯣ ꯍꯣꯏ ꯃꯥ ꯑꯩꯁꯨ ꯈꯪꯉꯤ ꯁꯥꯟꯅꯔꯣ ꯍꯥꯏꯔꯒ ꯁꯅꯥꯔꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯣꯛꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯅꯤꯡꯊꯧꯕ ꯁꯅꯥꯔꯩ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯋꯥꯏ ꯁꯪꯉꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯖꯩ ꯑꯗꯨꯒ ꯃꯊꯟꯇ ꯑꯃꯨꯛ ꯈꯟꯖꯩ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯏꯃꯥ ꯍꯣꯏꯅ ꯃꯔꯣꯜ ꯑꯃ ꯁꯣꯝꯗꯅ ꯋꯥꯉꯥꯡꯗꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯔꯣꯜ ꯑꯃ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯄꯒ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯗꯣ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣꯗꯣ ꯑꯃꯨꯛꯇꯪ ꯎꯅꯗꯨꯅ ꯌꯦꯡꯊꯣꯛꯄꯗꯤ ꯌꯥꯕ ꯖꯥꯠꯅꯤ ꯐꯔꯦ ꯑꯩ ꯅꯨꯄꯤꯁꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯕ ꯃꯃꯥꯅ ꯄꯤꯔꯝꯕ ꯅꯝꯕꯔꯗꯨꯗ ꯗꯥꯏꯜ ꯇꯧꯔꯝꯃꯤ ꯂꯩꯁꯅꯥꯁꯨ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯣꯏꯕꯗꯨꯗ ꯑꯃꯨꯔꯛ ꯇꯧꯕꯗꯗꯤ ꯔꯤꯁꯤꯞ ꯇꯧꯔꯛꯂꯝꯗꯦ ꯅꯤꯡꯊꯧꯕꯁꯨ ꯑꯅꯤꯔꯛ ꯇꯧꯔꯝꯃꯒꯦ ꯍꯥꯏꯅ ꯇꯧꯁꯤꯜꯂꯤ ꯍꯟꯗꯛꯇꯤ ꯂꯩꯁꯅꯥ ꯑꯅꯤꯔꯛ ꯇꯧꯔꯛꯄꯗꯨꯗ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯏ ꯍꯦꯜꯂꯣ ꯀꯅꯥꯅꯣ ꯀꯩꯅꯣ ꯐꯣꯟ ꯇꯧꯔꯛꯂꯒ ꯑꯥ ꯇꯧꯔꯛꯏꯁꯤꯕꯣ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯑꯩ ꯅꯤꯡꯊꯧꯕꯅꯦ ꯍꯥ ꯂꯩꯁꯅꯥ ꯅꯤꯡꯊꯧꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯅ ꯏꯐꯥ ꯐꯥꯖꯤꯟꯈ꯭ꯔꯦ ꯏꯊꯛ ꯊꯛꯀꯠꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯃꯥꯒꯤ ꯍꯧꯔꯛꯂꯤꯕ ꯏꯊꯛ ꯏꯄꯣꯝ ꯑꯗꯨ ꯃꯊꯟꯇ ꯐꯥꯊꯖꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣ ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯤꯅꯒ ꯈꯥꯏꯔꯛꯄ ꯃꯥꯜꯂꯨꯔꯦ ꯑꯗꯣ ꯇꯥꯃꯣꯗꯤ ꯈꯪꯅꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯗ ꯅꯤꯡꯊꯧꯕꯅ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯁꯅꯥꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯊꯥꯖꯗꯦꯗ ꯅꯁꯛꯁꯨ ꯐꯖꯩ ꯅꯁꯥꯁꯨ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯅꯤ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕꯅꯤ ꯁꯤꯗꯕꯨ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯇꯦ ꯍꯥꯏꯁꯦ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯁꯦꯡꯕꯅꯤ ꯑꯩꯁꯦ ꯀꯌꯥ ꯅꯨꯄꯤ ꯑꯉꯥꯡꯒ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯔꯛꯇꯕ ꯑꯗꯨꯒꯤ ꯊꯑꯣꯏꯅ ꯅꯨꯄꯤ ꯑꯃꯇ ꯍꯟꯅ ꯌꯦꯡꯂꯛꯇꯦꯗ ꯑꯗꯣ ꯅꯪꯗꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯔꯤꯁꯤꯕꯨ ꯌꯥꯔꯕ꯭ꯔꯣ ꯌꯥꯏꯌꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯀꯔꯥꯏꯗ ꯊꯦꯡꯅꯁꯦ ꯍꯥꯏꯅꯣ ꯑꯩꯁꯦ ꯍꯌꯦꯡ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯥꯛ ꯆꯥꯕ ꯆꯠꯀꯗꯕ ꯂꯩ ꯑꯗꯨ ꯍꯜꯂꯛꯂꯒ ꯑꯣꯏꯅꯥꯝꯒꯤ ꯔꯤꯖꯣꯔꯠ ꯒꯥꯔꯗꯦꯟꯗꯨꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤꯔꯥ ꯍꯣꯏ ꯌꯥꯏ ꯑꯗꯣ ꯄꯨꯡꯗꯤ ꯀꯌꯥꯗ ꯄꯨꯡꯁꯦ 1 ꯑꯗꯨꯋꯥꯏꯗ ꯌꯥꯒꯗ꯭ꯔꯥ ꯍꯣꯏ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯍꯌꯦꯡ ꯍꯥꯏꯅꯔꯁꯤꯀꯣ ꯍꯣꯏ ꯍꯥꯏꯔꯒ ꯅꯤꯡꯊꯧꯕ ꯊꯝꯈꯤ ꯂꯩꯁꯅꯥꯗꯤ ꯅꯤꯡꯊꯧꯕꯅ ꯐꯣꯟ ꯐꯠ ꯊꯝꯈꯤꯕꯗꯨ ꯃꯥꯗꯤ ꯏꯄꯦꯟ ꯄꯦꯟꯖꯔꯝꯗꯦ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥ ꯍꯥꯏꯅꯕꯒꯤ ꯃꯇꯝ ꯄꯤꯗꯅ ꯐꯣꯟ ꯊꯝꯈꯤꯕꯗꯨꯗ ꯑꯗꯨꯒ ꯃꯆꯤꯟꯗ ꯄꯦꯟꯗꯅ ꯁꯣꯟꯖꯩ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦꯕ ꯅꯨꯄꯤ ꯑꯩꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡꯁꯦ ꯀꯩꯝ ꯈꯪꯗꯦꯕ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯔꯣꯃꯥꯟꯇꯤꯛ ꯌꯥꯝ ꯑꯣꯏꯖꯗꯦꯗ ꯁꯣꯝꯗꯅ ꯅꯤꯡꯊꯧꯕꯁꯨ ꯈꯜꯂꯝꯃꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯏꯔꯤ ꯍꯦꯛꯂꯤ ꯈꯠꯂꯗꯅ ꯅꯨꯄꯤ ꯈꯪꯅꯕ ꯂꯩꯔꯝꯅꯤ ꯀꯥꯏꯅ ꯀꯥꯟꯅꯗꯦ ꯊꯣꯏꯕꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯟꯈꯤꯒꯦ ꯍꯥꯏꯔꯒ ꯋꯥꯆꯦꯞꯇ ꯆꯦꯠ ꯂꯤꯁꯇ ꯆꯪꯗꯨꯅ ꯊꯣꯏꯕꯒꯤ ꯀꯟꯇꯦꯛꯇ ꯆꯪꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯜꯂꯤ ꯍꯌꯦꯡ ꯃꯣꯔꯅꯤꯡꯗꯣ ꯈꯔ ꯊꯦꯡꯅ ꯂꯥꯛꯑꯁꯨ ꯌꯥꯏ ꯑꯗꯣ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯍꯌꯦꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯍꯥꯏꯅ ꯊꯥꯖꯤꯜꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯃꯥꯁꯨ ꯇꯥꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯁꯣꯝꯗꯅ ꯂꯩꯕꯥꯛꯂꯩ ꯇꯣꯂꯦꯟ ꯆꯥꯛ ꯊꯣꯡꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯣꯂꯦꯟꯅ ꯂꯩꯕꯥꯛꯂꯩꯒꯤ ꯆꯥꯛ ꯊꯣꯡꯕ ꯁꯪꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛꯂꯩ ꯉꯁꯥꯏꯒꯤ ꯏꯝꯐꯥꯜꯗꯒꯤ ꯏꯕꯨꯡꯉꯣꯗꯣ ꯑꯣꯟꯊꯣꯛꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯦꯗ ꯅꯨꯄꯥꯅ ꯃꯥꯜꯂꯤꯕ ꯆꯤꯡꯅ ꯂꯦꯝꯂꯤꯕ
mabuk mapauna tapiba. Magi imungdusu, minungsi chauba, pukjel chaubagi imungdagina haibasi, mama thazi. Magi ngasai piramba senpham adunadi, phama ma leibadi konaroi. Karam tausigi ipaicha. Mama, aikhoisu migi mateng ngaidana, aikhoisu aikhoina angamadi tausi, aduga phamadu lainaba tausi. Hoi hoi, ipa leirishidi. Phare, nangsu chaktu loisinaba tawru. Mama thongal phau thokige. Ngasigi namitche omchak naine. Nongbu chudorira khangde. Tawru tawru. Ai aswai phau thoklokige. Hoi mama. Hairaga tolen chu thokkirami. Leibaklei, chak loisinna. Ngasai Ningthoubana chatlamdaida mangonda yenglama mityengdu ningsingduna wakhalama khanjarami. Ngarangdi yamna sathiba nupa mali. Aduga ngasaidi yamna ingtappa waga yamna ngangjadaba nupa mali. Ado mana ikhoigi mateng asuk yamna panglisibu kariki oizano. As khangdreda isu. Hairaga Leibaklei chaktu loisilami. Asumna numit adu haukhirami. Ningthouba ngasidi nena tana loisinduna office atnaba chak charami. Somdana leisnasu mamanabi hoida chatnaba loisilami. Ningthoubasu chak chaba loiduna amuk office da chatnaba thoke tawrami. Tanjaduda sanarina machanupabu khamduna hairi. Ngai khoni bungo. Noibu unani haidubu kamai tawbano. Ngasidi office tu chatluranu hairaga. Ima yani pumnamak aina adjust tawrage. Adudi ma ay muk chalukhige. Hoi hoi, fazana chalo. Hairaga Ningthouba thokkirami. Somdana office tugi staff napi singdo chak charakpoi charaktabai office tu ngana laknarami. Ngasidi Ningthouba ngahankaigi iman manadana nahankai noktaba momon minok tawduna mathanta magi kada changki. Matawdu ubada staff singdo magi wari na pumnin nilami. Aduga thoina hairi. Kaino, aikoi bossing asidi wakhal yamna nungaiba mandra. Nahan kay amuk da udriba minokano haiba. Lushina amuk. Adune haiba. Natraga sarsya. Lai ka ungnaraza Taning de angaw wishidi. Tanjado da thoiba sulaklami. Thoiba so makoy na wari sanariba do tarami. Aduga hairi. Ngaside koy stop sing se wakayam na nungay na ba minecreda. Thoina amuk thoiba da hairi. Ta thoiba. Akoy sarse matanda nokcha do na changki baywani. Sarsibu lai ka ungnaraba chatla na wari tawramine. Aikoi sarse lai ungnariba. Haina thoiba no i. Aduga muk hairi. Koi sarse. Mathanta noklibagi maram khangningro. Hoi, khangninge ta thoiba. Adubro, ngasi se. Akoi sargi madam do unadoi leiba. Adugini. Aikoi sar na nahan kaigi iman manadana noklibado. Thoibagi waduda. Istap togi nupi singdudi prok chakpa na loirami. Aduga upai leiraroi haiba matagom thoiba sunokduna. Kanade, nathau singdo pukning changna taw. Hairamaga thoiba su chatki. Nupi singdo asapumba kaire haiba matagom matha saduna makoigi thabak aduda mabukning changlamde. Somdana thoiba na Ningthoubada pau pumba tamlami. Asumna haina kiba pungphamdu yawraktuna Ningthouba thoiba amuk punna oinam resort laklami. Leisna so haina kiba matam yawre haina laklami. Leisna lakpa ubaduda thoibana hairi. Ashida laiba nupi shira. Ningthoba suyeng thoraktuna. Mali. Masakti nangini haibada chopte hai. Ay swaida laige. Sida tum puna laise. Yare mina mukhina kiroi. Hairaga thoiba kharacha thoi. Leisna so ahanba oibaduda ikaina tapna changlai. Ningthoba so nupi du changlakpaduda masu pakhatlami. Animak chap mane. Mapunchida nupa nupiga tongana unaba haibasi. Ningthoba nupiduda kai haidoino khanbada wakhal thoklamde. Nupi masu tumina lei. Tanjaduda Ningthoba thoibada yenglaktuna hairi. Thoiba, horen Leibaklei hoida sel khara piram. Aigi bekte yawbani. Thoiba su Ningthoba na nupidugi mangda mana Leibaklei palakpaduda madi ingangaglami. Ngasaidagi tumina leiramba leisnado Ningthobada hairi. Tama, kanano Leibaklei ba?